Ahan mamaktada lantuk sariba live phone in program tharong saru yabi riba punamakpu taram noksari lantuk sariba tharam asida call to biduna saru yabiu thamjariba contact number 7005707808 amuka hana 7005707808 hairiba number asida call to biraktuna dom na khoida ba dom tabi ning bai sai khanbiduna tharam saru yabiu toina call phangbiba singna nomani ni kalaga tharam saru yabiu amadi nungthingi matamda ayuki matamda live phone in program tharom saru yabi khraba singna call to bidaktana ba nisingjari call phangdaba singda kutong saba peminasi lantok sari ba tharom asi platform ni panda saru yaba phangbigani visual the miyeng taba phangbigani icecom home channel 129 elite tv sktv gtpl loinana khonje loina 90.0 wahong radio kusem radio manipur online radio amadi diamond tv gi youtube amadi facebook ta tharom asi saru yaba phangbigani tongan ba platform da thorom masibu saru ya do election birakli ba pona mapu taram nok sabagaloina na online sapamna khurumjari facebook to lebiri basing like amadi share nambiduna thorom saru ya biu facebook to lebiri youtube to lebiri basing reaction nambiu thorom saru ya biu thorom masigi ahama caller kanano yeminasi hello mingale fanga takpiu madam yai po malom dagi kitimim ganga kawisa Kari mathal sabi rage sai singun nabirabo saki sa jiro Kari mathal thongbiri no hawai thala tang thoi tawisa asambam su sa thongbire sai phajaba mata raga saksu haw na sabiro aduga mathang program saru ya binaba madam kai hona birige hojik sibo ojike adum kan to hona de sa adum yum ke thaba je Kari sai khanbigani kunjuriya ina sakon magi pite seli ni chodu na taja madam ki khojen dagi sai se matep tang sakpiu haide ite sa pan salate lohong dagi pite seli ni oyo tamam ladi satu tabining basing happy madam kana tabining ba happy gani adum mana kan hasta kita itaw romen desa andi itaw bungo habanton kambaton tamtoy ai huwe badanam joy janopik deloria diji Maupun sama ada gini aman nikah acara kita. Aigi imam yang tombi, azi ya kiran, Lansroy, Belona, Lansienba, Longan ba, sino jara kita. Takat seri madam, saya ikut dalam segi, mayam pun namu kami nasi. Bi kunjabiari sarmana sakli bai saini luhongbagi pijet setlibi khudol tamjage mayam punna taminasi Luhongbagi setlibi nigi moyu tamlam labi kaplanu nangbu satlam dai ni kupsida luhongbagi setlibi nigi moyu tamlam labi kaplanu nangbu satlam dai ni kupsida Noklone harauna mahaushami nokto Noklone harauna mahaushami nokto Kaptuna jatkinu harauna jatko
kaptuna chatkino harauna chatkone yai phabi oina ba harauna chatkone luhong bagi phise setni bi migi oyu tamlam labi kaplanu nangbu satlam dai mi kupsida kaplanu nangbu satlam dai mi kupsida Satloko ngasidagi ningol oy binangdi napamlam dam thato tuna pamumagi masai gonda Satloko ngasidagi ningol oy binangdi napamlam dam thato tuna pamumagi masai gonda nung sikudo pangluro nung sikudo pangluro nung ayay paleluro yay tabi punsi oyuro ningol gi mapokta poklam bagi maugi tolsu Jaruro luhong bagi phise serni bi migi oyu tamlam labi kaplanu nangbu satlam dai mi kupsida kaplanu nangbu satlam dai mi kupsida Lauko amo mga nisuban numita anaw ba punsigi ning tolo uduna Lauko amo mga nisuban numita anaw ba punsigi ning tolo uduna Min thol ga chana raba thise laiteng hom duna min thol ga chana raba thise laiteng hom duna harau mi nok nok duna la uko na pamda harau mi nok nok duna la uko na pamda nang bulak bangairam palimpan tau aina luhong bagi phise setni bi migi oyu tamlam labi kaplanu nangbu satlam dai mi kupsida luhong bagi phise setni bi migi oyu tamlam labi kaplanu nangbu satlam dai mi kupsida Thagatsuri tarom saruya birappa punamapu mayamna ibirappa feedback amadi comment tentakna pasage khaba thagatsuri tarom saruya birappa welcome tampa thagatsuri tarom saruya birappa Robin Maitai kumujam thank you Liza yumnam thagatsuri se mabem kaksing thagatsuri Saikhom Abe Loli Devi Kamala Mutum thagatsuri
วังเครักปะเมมาทักษรีทรมสรุยาบิรักปะไลเจยุมนามทักษรีสุปริยาขังอิมบัมMD Said Khanทักษรีทรมสรุยาบิรักปะสังหาปมันจันทักษรี thank you ทรมสิบุเลงสิบิรักตนาทรมปุงพานบิริบะปุนมาปมกันนะตารามนกสรี Facebook Live ตะเลยบิริบะปุนมาปสุตารามนกสรีทรมสิกิมาขาดทัศระปะมาทั้งกี caller ลักุศกิ hello Hello, good evening, sir. good evening ตารามนกสรีมิงกะไลฟังกัตักปิว Sir, phone tong diri ay siyang punjin awang lekay digi sijita tong bamya, sir.ทักษรี madam ทรมสรุยาบิรักปะ madam งสินอาหามรถทรมสรุยาบิริเซ Sir, wahong channel time digi kita ujang pujere ko. Pukningi world da amutang di pangdagre tuga morning program din sin aham pele. Ngasi madam aham apang bibani na yam nungai madam kari mathel ga thongbirage madam sai singun nabirabo Unazare sir sai he sok pagage phone tong diri ise. kari mathel thongbirage Sir, hangam thungba. madam kari hona biri hojik sibo Isu tu patong diri sir si sir surgery. madam lantok sari ba thorom asida kari sai khan bigani Sir, kudom na ugoigi si majani si honi si hai si lu surgery sir. yam phajabai sai ni matam suppada le horagadaba evergreen hai batare yam phajabai sai makhan bire madam gi khonjen dagi hai bai sai se matem tang sakpiu Sir, super lagi mate tang soi ki dalan ki kaya yaw ga ma piyo. Majanung si biyo yung si Kamoy masakang birong Inadat kang ibig kong tangna Hindi may tingpang lasi Panitong tamnan Tambatan ito sa'yo sir. madam gi khonjen phajaba khonjel dagi hai bai sai se matem masakpira po hai ninga laitana tagat tabi ning basing hai biu madam Sir, say tahong na ba sa? isai tajai madam aina mute thamjabani somda madam gi khonjen se mayek seng na sat na ba haidana Kaya ga. tabi ning basing kana kana happy gani happy you Sir, ahamba pagmanila Diamond TV tabi di ba wahong tinda tabi di maya po nung kapat na talaga sir. tagat isai kudol tamjage mayam punna muk taminasi Thank you sir. Akendra gi mayekta huidrom na boina sakli bai sai ni migi masa nungsibiyo nungsibi kudol tamjage mayam punna taminasi Macha nung sibi o nung sibi Migi macha nung sibi o nung sibi Hamoy masakhang biro Inatap na thang liba kong thang na Nung si may kay pang lasi Panthung tamna sadlasi Migi macha nung sibi o nung sibi Sanulak ning ba yek na ting khang kaya shu aremba ni pumnama nung shivagi mafamda lep liva khong phang say leng la
na yetpiro uri oina nahakna migi macha nungsibi o nungsibi manglan manglingai aigi nakta lairingai di tiang tha haloi kai dau nung yom sin kraba kayom ni jet na pun bali pun ni nangi aigi nung siva nong dambagi khudoli macha nungsibi o nungsibi thamoy masak khangbiro ingna tapna thangliba khong thangna nungsi mai kai panglasi panthung tamna chalasi migi macha nungsibi o nungsibi migi macha nungsibi o nungsibi Tagasiri mayam punamapu meko khargi matungda nungtigi pongliba news update mayam punamuk taminasi mayan anmani leiri mayam gi comment patok sage laizai yumnam tagasiri tarom saruya birapa ise mabem kaksing tagasiri khaba khaba saikom abe loli devi kamala mutung wangkhairakpam mema tagasiri md said khan ibe ma guru mayum tagasiri imase isai paza basakpa ningthem pukri mapangi pajaraba maingan gi manakta tholaga wakhal nungai na salakpa isai si onthona phajakraba imani tagasiri robin maitai khumujam tagasiri tarom saruya birakpa supriya khangembam tagasiri tarom saruya birakpa md said khan laiza yumnam thoksom sarju tagasiri tarom saruya birakpa namaite malengambi tagasiri sal Torong kudimak tasaru ya duna lay beisal lamakagni tagasari sal torom saru ya birakpa sangapa manjan susila lay prakpam tagasari torom saru ya birakpa moirang piwang bam lay kai good evening Sir Olen ID kunjabihari isay da ngauzay na takpide so ida nakalak pasuay sano udol tamcherake gadalo pamay tagasari torom saru ya birakpa Facebook tale bibasing let's share to view Romita Thiam tagasari torom saruya birappa Robita Elangbam Lemba Lai tagasari torom saruya birappa Laisram Sunolata tagasari isai fajaba yamna khanbira e punomakpu tagasari na takpira minoti oinam tagasari torom saruya birappa Rosni Mayang Lambam Sir handak mapoksigi phone phangaroi khanjare adubu matam kudingda Kawbadi leite na takpire Oja Robin Rosni soidana phangani sahi amagi matungda call phangba su lei aduga call otpagi timing se khatang akhui kanang sense tawbiu second YouTube ta Facebook ta yembiraga second tara khatang ngangkhat piu somda ina isai thajar age adom ni isai khanbirak paisai na isai sakpa amadi sairangba laukthoi ngai da call tawbiu soidana phangani Kisan Rajan tagasari tarom saruya birapa caller se kai aduki matik hai batare yami khoi thorom asibu thagasabagi din achade platform yamana maram hoirakan da platform sing dagi miyoi tare manga call tok salapa matamda tare manga kunthra duni kunthra manga dura hekta yami hai tare maram aduna call se busy laina ba call se sometime adum phone se munarakan da adum call tat pa yawi adugi matamdu dani akoina mo ngau selise
Sar hoina call thadat pire e na hairak paside oira koina thamoi gai se mahi se le du aigi thamoi mahi se le hai sakning ak bajani da amumu akhoi gi maikai de gi fol kak pagi aya basu leite aduga kak su kak te khoi gi maikai de gi akhoi gi thawgal tawjari ba thoram lantok sari ba si mayam na call to bira kanda thoram masi mapung pha doini mayam na call tor sum kak that le de akhoi gi mi akhoi gi aduga mayam na su yam haina ba ma misang mi khai yam nai ga na yam haina ba mata sai akhoi madugi misang mi khai nai ba le jade akhoi gi mitadi mayam live chat le bi ri ba madi ta bi ri ba mayam puna makse akhoi gi dadi akhoi gi mitta hai ba tare isorgum na uzari bani mayam na puning thagot pi baduna akhoi gi thogol tawba ngam jari bani masi mayam na khangbiu tagat sari thoram saru ya birakpa hai sumila no mai them tagat sari thoram saru ya birakpa tagat sari akhoi gi staff khudi mangai ba tare column ta kak pe ade khoi sar na so ya ba pi de maduna mayam waro bidana ba haizage call adum tat pa yaw bani adum call se function na rakanda M Santi Thapa Tagasari Gadalo Pamei Pabung Jayanta Kumar Thoram Diamond TV Madi Wahong Radio Gi Thoram Khudi Makta Dum Saruya Dana Dum Leibiraba Pabung ni thank you Isawale Nuksiba Izini Pabung Nuksiba Tagasari Thoram Saruya Birakpa Sumila no Maitem Tagasari Hozi Mu Taminasi News Update Kendra ki Seltu Mantri Nirmala Sitharaman manangasi Lok Sabha da income tax bill lising ani kun mga putokre amasung kuntrani pansuba national games ngasi Manipur na fencing de lupa gi takaman ama senjeng gi ama aduga judo masana da senjeng gi takaman sing phangki World Radio Numit ngasi malim simbatong na pangthokli jahi kudingi February tarom de World Radio Day haina palan tawduna lakli kumsi segi World Radio Day gi hiramna radio amasung climate change haibasini numit asiga mari lenena piba pawjalda Pradhan Mantri Narendra Modi na hai radio na miyam da e paw pibada chawna mateng pangni e paw da natana isai kala sanskriti amadi tongan ba thoram sing miyam da yohon bada radio na choba thawdang lawri Taasigi kunga hondoida sandokataba Pradhan Mantri gi pukningi wa man ki batharam da leba asigi miyamna anoba wakalon sim phongdok pina basu Pradhan Mantri na appeal tawri Prasar Bharati ki Chief Executive Officer CEO Gaurav Dwivedi na hai Akashvani na vargi ina khulaba kala sanskriti amasu nat tane bibu miyam da paksana khangan bada achoba thodang lawri Akashvani na miyam da wakalosing oibi yaba e pokya sandok na tahali Akashvani Imphal na sunumit asigi Palantaram Station asigi conference hall da pangthoki thorum atuda Akashvani Imphal gi Head of Office Elnando Kumar Head of Program Nongthombam Roma Officer Singh Staff Singh amadi Artist Singh na saru yaki Makoina Akashvani Imphal gi thorum paringbu thawa yaw na tariba miyoi singda thorum duda unaduna wari watai sanaki Numit asiga mari lenena Imphal iski kundra pamda leba Naurem Birari College ki Department of Mass Communication senduna numit asiga thorum pangthokre maduda Naurem Birari College ki Department of Mass Communication ki HOD Dr. Tokchom Bidyarani Devi Akashvani Imphal ki Assistant Director Tokchom Jogendrajit Office asigi Program Executive Right Chancing Tham amasung thabak tigi potharaba DIPR ki Joint Director Aribam Balkrishna Department of Mass Communication ki Oza Singh amadi Mahiroi Singh na sarup yakhi Raise asigi mafam kya da CRPF personnel singna deployed dogduna makhoina operation kya pangthokpagi mathangda CRPF ki officers singna Rajapal Ajay Kumar Vala da pawdongkre ngasi Imphal ki Rajbandar Rajapal unakiba aduda CRPF Manipur amasung Nagaland sector gi IG gi thawpuriba Dr. Bipul Kumar amasung nauna IG oina charge lokotaba Rajendra Narayan Das saruk yakhi amoromda RIMS Imphal gi director oriba Professor G Sunil Kumar Sharma ngasi Rajapal unaduna institute asina hojik thengnariba khudong chadaba kya gi matangda pawdongkre Rajapal na sumaha ki maikaidigi hiram asigi matangda pibiya ba mating pigani haina thajaba phungdokhi Manipur thokliba kangluki irang asina lanjina duna Imphal West Zilla gi relief camp sing da changjapam logduna leriba miyoi singi residential skill training program pangthokpada Rajya Sarkar na ayaba pire Imphal West Zilla gi Deputy Commissioner thokpa cherol aman hai training program asigi makhada Air Indian amasung Indigo Alliance da cabin crew oina pigdama miyoi
Chamga training pigani training asida yawning ba miyosina relief camp ki nodal officers ngi khutang da tha asigi terateru fawada akupa marol pisilak ba yagani hairi Nasamukta Varat Aviang volunteer singi oiba nomig oiba training of trainer program among a deputy commissioner counting hall the pangtokre thorum adugi saru amoina Nasamukta Varat Aviang signature campaign ama DC Antem Subasna Hogdoki Imphal is the additional district magistrate Dr. N. Johnson Hairi ising haibasi Tawai Pamba Zibasingna Hingbeda Tangai Fadana Changba Post Amani Masibu Lignasin Nabagi Hainabi Tamsi Watershed Management State Level Nodal Agency Manipuna Senduna Nasi Imphal Iski Porabi Learning to Putiba Community Hall Pangtopa Watershed Yatra Outreach Campaign Hogdopiki Thorum da Sri Johnson Hai Ekoini Ising Asi Madam Chadana Manghaloi Dabani Mipum Kudimangna Nongi Ising Yukshin Begi Hainabi Tamga Dabani Praxine Award Lising and Ikun Mangagi nomination locked up pada Manipur film Yaho Tengba Koimubu Best Film Northeast Amadi Best Actor Men's and Women's Khalakle Film Masi Dr. R.K. Nayan Sanana Putokpa Amadi Rakesh Naurabamna Direction Pibani Paugi Maraktana Attempt Break Ama Nupi Singna Nupi Oibigi Anababu Lotsenduna Thamba Tadoklasi Chadliba tha sigi leipak pokpa yumsa kaisa sagol se numit khudingi lemna gynae oncology doctor tanabtanatana free pap smear test breast screening colposcopy amadi thyroid screening lemna yengthokpagi khudong chaba pizari akupa marol gidamak NABH phanglaba American Oncology Institute Babina Specialty Hospital Sajiwa Jail Road Khabaisoi Imphal East tanabiu Tabiriba Pawasi Akasvani Imphal Ligini Virodi Singna Yaning Taba Pongdok Labasu Joint Committee Report Nova for Amendment Bill Listing and Ikun Madingasi Lok Sabha Amasung Raja Savada Potokre Lok Sabha Mipam Yatok Matung da Nutel Pung Anitaba Matam da Pamba Horokpa the Joint Committee gi Chairman Jagdam Vika Palna Report Adu Savada Potoki Maduda Virodi Singna Lao Kongtuna Charang na Patonki Charang na Bamar Aduda Griha Mantri Amisa na Hariba Report Aduda Yaning Taba Wafam Singh Hapchin Beda Lok Sabha gi Adaksana Ayaba Piragadi Maduda BJP na Ayat Paleti Haiba Wapam Pongdoki Birodi Dol Singh Congress DMK Samaswadi Party Trinamool Congress Amasung Ate Dol Singh Sadasa Singh report Adubu Yaning Taba Pongdokna Sabagi Mapanda Toki Panbayabadi Joint Committee on Welfare Amendment Bill Singh and Nikumari Sangsata Putopada Birodi Sina Yaning Taba Pongdokna House the Charang na Batolok Padigi Lok Sabagi Mipam Nung Tilpung Ani Pauba Yetoki Kendra Selto Mantri Nirmala Sitharaman ngasi Lok Sabha da income tax bill lising ani kun mga putokre bill ase income tax ka marilina ba ain sing semtok sensen tawduna hena mapangan kangkan hanaba mi eng thamle bill adu sabada putol oduna Selto Mantri hai anoba bill ase hojik leriba income tax act ase ga yengnaru bada section amasung chapter masing yamde masimicham yamde hena araiba mo ungda khangan bada semtok sadok labani bill ase makhata na yengsinabig damakta sangsat ki selection committee da thadana aduga committee na matangi session gi ahan banimita Sige matang report na mapisalang na ba mantri na fungdoki Kendra Sarkan Hari Jal Jeevan Mission Makada Leba Sigi Kunging Yumthong Ko Titara Mapangi Manung da Ko Titara mga hena thakna na ba apab ising pangan kre Lok Sabha da piba aiba pakum amada Kendra gi Jal Sakti Mantri CR Patil hai English ngani tara mapanda mission asi hogdoki ba matam da sumnatagi kungangi yum koti ahum la Kulhum dorom tamak thakna na ba ising fangan ki mang na hai mission ase hogdokra ba matung da dileba sigi khungangi yung koti tara nithoi la kun gani thoi da apaba ising pangan bangam khre mantri na hai Arunachal Pradesh Goa Gujarat Himachal Pradesh Mizoram Punjab amasung Telangana yauna Raj amasung Union Territory tara mapanda chada chama khungangi lamda thakna na ba apaba ising pangan bangam khre Assam Rifles amadi North is Association Social Welfare Punisinduna Awano Po Bharaki Nat Chanabi Amasung Sana Kona Bigilam the Leriba Tona Amadi Hasing Basing Unabagi Mangani Goiba Festival Ama Tasi Gitaramari Mangadegi Kun Fawa New Delhi the Pangtolagan Maduda Awano Poglam Degi Mahirate Lising a Mahemana Saruk Yagani National Tobacco Control Program NTCB gi Makada District Level Coordinating Committee gi Zila Taki Mipam amanga se Kakchingi DC Complex sa Pangtokre Mipam aduda Zila Sigi Deputy Commissioner SP NTCB gi Musing Saruk Yaki Wangjing Transport Drivers Union Sindina Union Asig Ahanba Mapuk Numit Thorom ngasi Thawal Jila gi Wangjing Hodamba Maning Lake Community Hall the Pangtokre Thorom Asiga Mari Lenena Lamdam Asita Tokleba Irang Asina Marum Ordinary Lake Hidraba Atobasing Amadi Lake Hidraba Drivers Singing Mapam the Awaba Pungdoki District Administration Kakching Amadi ICJCL Kakching District Program Officer Kakching na Kusun Nadina Beti Bachao Beti Paraugi
Tarasuba edition ni Makada Thorum among us Pangtokre Thormasi Saruk Amoina, Semai Jingram Pancha and Korban Pafum Sing the Ujara Sing Taki. DM College of Commerce ki Nauna Saba Conference Hall among us college as a principal Professor Enaba Chandrana Sangakre. Hausi College is the Pangtok Liba College Viki Saruk Amoina literary mita Tongan but Changdam the Bakayasu Pangtoki. Manipur Asa Workers Union give me Pama Mangasi Infal Girawabon, the Pangtok Natongan Warip Kalokre, Warip Sing Adu Manung Damamang Tagi Kulhum Dedegi, Tabaglepi Konjung Sang Liba Adu Makata and Chatab Amadi Handok Bagi Wapam Union Gimakedi, Late Habnaching by Yauri. MSPDSL officers sing amasung staffs na tongan mapang kadang Syria chatabada mailan sin ba consumer kya fagali hari MSPDSL na topo chorola manhai consumer kumapan gi mai sing katakre makata na drive sing asi chatagani pawgi marakta na atemba break amamu. Admission open. UNACO School Excellence in Education. Subnagi lupalising mga ahan bagi oina thibiraga khongman namadi maitramda aduga lupalising kun thibiraga Janung Residential Campus da mingchan bagi khudong chaba si lobi ho. Chairman's Club members singi oina tha ahum gi tuition fee logjeroi. Parent ama khaki angang mari mingchan bada mari suba angang du lem na mahi tambagi khudong chaba pizari. Angang ahum oiragana ahum suba angang dugi admission amadi tuition fee 50% khaktamak logjagani. UNACO School na konba mafam singi local parents UNACO group ki active loanees vendors and farms bankers amadi Manipur lengang sakang na media house singi damak admission amadi tuition fee da chada tara discount bijari. Ngasimag adum gi anak pa campus da laktuna tanabiyo. Ako pamarol gi damak ay ko website www.unacoschool.in natraga contact 8131070337. Akasvani Infalegi Pau Tabiri Mamang Thagi Kunbandegi Uttarakhand Chatharakiba Kuntrani Pansuba National Games saying Loshilagani Manipur Oinangasa Sanaki Nupigi EP team event the Lupagi Takaman Amalawangam Team Adu M Stella Debi L Vidyapati Debi S Chinkangan Bichanu Amasung S Nancy Rose Marina Sabani Atopa Nupigi Fencingi Fuel Team Nana W Sonia M Rina T.S. Anita Dayarani and na sensengi takaman ama phangki hauji phawada manipurgi fencing team na tongan ba takaman taruk phangduna wusu team gi hek mathangda khwaidigi takaman phangba manipurgi contingent yawba team ama oiri team asina games asida piriba makhogi sanabagi haitu singthobagi matangda fencing team gi team manager W Romendra Zina Akasvani Imphal da asumna hai Sanabamdagina apoy lagi hotel phaw sigi chapda apoida sanorochingda awaba amadi sanaba loira chu pungani lamben chappa masida sanorochingda apoy ching lamben oiba koina thongpana oba on ademako mawa summa mayam lebda performance piba ngamdaba am oi aduga leiriba thang nipal suba national game asida saabagi kogi chi apoida yamna phajaba khara wali mamang da tawgiba national game singduna ena saaba daicing yamna phajana pi adu handakdi phajana pi dabdagi angang singda sanaba ki performance piba is why khara wan ugibana handaki medal asi gold ama silver ama bronze bari khak phangjaki Kunipan Suba National Games asigi ngasi judo mixed team event da Manipuna senjingi takaman amasu fangbangam ki ngasi fawada games asida Manipuna sanagi takaman taramari lupagi takaman taratur amasun senjingi takaman kun mga yauna punna takaman yakai mga pangbangam le games asigi matang da Manipur ki chief mission Morangtem Rajendra na Akasvani Infal I pau kongbo da asumna hai performance aribo makai ko na gold primary silver tratru bronze kunmanga punna medal 55 si sanabachki phangbani masigi makada Manipur na yaw team mamta leitre game sunga channel ore high closing function tawani aduna Manipur ki niyamda sanoribu sibiba promote tobiba officials division singda Manipur ki team contingent ki tartaki aina team mission mona mayambu thagachari Hauzi makata basana bagi pau ngangbom amukhomba degi Kiamgai Youth Pioneer Club na sinduna Kiamgai Haibong Makhong lampak ta chathariba taramdoi suba khagemba football trophy gi ngasi sanakiba match ta IPS Kiamgai na RSFC lamsangbu panjil ama sinoda thoikre atoba match amada AMYUC Irengban amasung Zone FC panjil ani sanaduna draw chatkhi jiriba ma chathariba ahan ba thingbajam atoyaima Memorial Open 6A Side Football Tournament ki ngasi sanakiba match ta YSFC B na United Brother Lakhimpur bu panjal mari ani da thoikre atoba match amada SRC ke jiribam na ECL Club Dibong bu panjal ahum amada thoiki
Taratret suba Manipur State League lising ani kunmari kumangagi ngachi sanakiba Mes League USA na United Progressive Adult Association bu Panjal ama sinoda thoikre atoba messing da Elite FA amasung Tidim Road Athletic Union Panjal amamam sanaduna draw chatkre Sainik School Imphal All Boys Football Club na Athletic Football Club bu Panjal ama sinoda thoiki Manipur Veteran Cricket Association na Sinduna Langthabal Public Ground na sathariba tarani thoisuba T20 Manipur Veteran Cricket Tournament ki ngasi sanakiba match ta TCMDC Thongju na ESU Wangkhaibu ran yakhemanga da thoikre ato match amada YPICU Lalambung na KCC Kongbabu ran mapan da thoiki Marisuba MNCA Boys Under 14 Tournament ki ngasi sanakiba league match ta AMCA Thoban na CYSA Khangabupu ran sam humputre thoikre ato matching da RCA Lilongna TCMDC Thongju Part 2 bu ran samani thoida samni phuni thoida aduga PPCC Pachuina YUCC Kwagithel Moirang Purelbu ran kunipana thoiki Chatrabanu Haujik aroibada maroiba pau amuk hana Malem ke atem mapam sing da pangthok na bago Manipur da sunga si World Radio de pangthoki CRPF ke mukok tongba officer sing na Rajapal Ajay Kumar Valada security force asna lakholiba cheshel tharangi matang da pagdom kre Sangsata Joint Committee report on welfare amendment bill listing ani kunmari ngasi putokre birodi dolls na bill adubu yaning da phungdokre Kendra ke selto mantri Nirmala Sitharaman ngasi Lok Sabha da income tax bill listing ani kunmanga putokre amasung Kuntranipal Suba National Games ngasi Manipur na fencing da lupagi takman ama senjingi ama aduga judo masana da senjingi takman sim pangki paurizeri News ki matangda matangi kola da mukudong sa pizage Hello Taram nokseri mingalai fanga takpiu Thakasari sir nopok samai dagi supiya khange ba Thakasari madam taram saruya birappa kari mathal sabirage Hawai tharak iron bajare Hawai thrak iron ba sangam yam sangam dong mali hawai thrak katang lon manina Hawai tharak katang lon mani ngasi Lantuk sari bataram masida kari sei khanbigani Na boina sakpa mikub ama phau khangam draba tawi sei dung ta tajage Adum madam hauji se maira sangdam adum leptana adum thokpiri bro nopok samai gi di hangak ati baya thok taba matam khara lepe se madam gi khonjen dagi mati amtang sakpiu haide mati amtang gingjage mikub ama phau khangam draba nungsiba maga kaina bagi mai sakse punsigi oina pibire phamda nungdam thiraba nungdam ba mana matik sintang hesage tabining masing happy madam Matabi ningba imanabi khara hajjarake imanabi nungsitombi adagini itai mamani macha amaga hajjarake itai baudon isi sanatombi adagi tektam singtham dara kainom lebe imanabi inaw chana amaga adagi laita laibiriba ngasidi inaw amenda hajjarake numai thema lengambi Susila Mutum Promila Isi Subita Isi Bimola Khara jela haptarage aduga laitale video puna makka koi wahong le dua tabiriba mayang puna tamina jarage Thachari cycle tamjage mayam punna mu daminasi khara jere Nong thombo mangal jawgi mayekta huidrom na boina sakli be saini kudol tamjage taminasi nungsiba maga kaina bagi maicha mitku ama phau khangam draba
ꯅꯨꯡꯁꯤꯕ ꯃꯥꯒ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯄꯤꯕꯤꯔꯦ ꯏꯐꯝꯗ ꯅꯨꯡꯁꯤ ꯍꯩꯇ꯭ꯔꯕ ꯅꯣꯡꯗꯝꯕ ꯑꯃꯅ ꯃꯤꯠꯀꯨꯞ ꯑꯃ ꯐꯥꯎ ꯈꯥꯡꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯃꯥꯒ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯁꯦ 우재닝바 사탐수 우한비드레 농마타 따제닝바 마파우수 따한비드레 농마타 우재닝바 사탐수 우한비드레 농마타 Janingba mapauso tahan bidre nong mata tangkak amada laina ramba marido kau ngamdraba thamoy sina ningsing bata mangaire ningsing bata mangaire nitkup amafau khangam nungsiba maga kainabagi maichakse Mapauhang si hangamde kanadabu hangluni ipautam si tamngamde kanadabu tamluni Mapauhang si hangamde kanadabu hangluni Ipautam si tamngamde kanadabu tamluni Ingamdana lili aigi punsi karam na buleliba kadai da bulairiba kadai da bulairiba mitku amafa khangam nungsiba maga kainabagi maichakse punsigi oina pibire ifamda nungsi haitraba nongdamba mana mitku amafau nungsiba maga kainabagi maichakse nungsiba maga kainabagi maichakse Narjit Laisram Takatsari, Pawang Zain to Kumai Sain to Sapiro Nahiri, Mangal Gurumayum, Takatsari Jit Salam Sabir Maibam, Namatem Malangam Bitakatsari, Tarum Saruya Birapa, Facebook Television Sing Minkar Patok Sage Binasaki Debi Atokpam Takatsari Saroling a city Wakal Nungai Bamali Yamna Pazay, Wakal Nungai, the Mizi Masapazab. Hi, Ranzit Maitay Takatsari in Duenam S. Santi Takatsari
tharom saruya birapa matam siga sanaba mayamna khanbirakpai sei haitare mayamna sakpiro hairamni nei sei matem saksage full de sakpa hazadre hobizam ibotomba tagatsari tharom saruya birapa thangadagi fall tawbadi baibadi paikhat bide masibu kari asoibal akhoi lam khaijade akhoi gi thorom masidadi call tor pakudi ma dum paikat sagani call se ring salaga su bat tat pa mu yawi kai gino ai ninga sai ba mang da su haijagi bata phone toina munnaradi phone se dum busy leirakpadana call adum tat ki ba yawi thank you taram saruya birapa isai matam siga yamna sana ba isai makudol tamjage phairen thagi isai ni kudol tamjage mayam punamu taminasi tâm phai đến thagi luhong ba salam dai gi matam do ra thagi sana rei gum yeng ba da on thok na ning thi dây đau nan na ke ba sak tâm do phai đến thagi luhong ba salam dai gi matam da मेरा थागी sana rei gum yeng ba da on thok na ning thi dây da Sangga apa berpi quang dana thamba leiko mai tei phi phi jini devani tagi mai ri parengum ning thi jai sangga apa berpi dana thamba leiko mai tei phi jeni dibani tagi mai ri parengum ning thi jai on thok na su pak zai da on thok na su nei da nung si bi nangi mai thong da on thok na su pak zai da on thok na su nei da nung si bi nangi mai thong da yeng ba da on thok na ning thi zai da nang na ke ba tholak pa do phai den thagi lo hong ba sat lam dai gi ma tam do mera thagi sana rei gum yeng ba da on thok na ning thi zai da kai da ngorani phai den thagi lo hong ma lak pa sida koi sai na ga kir ga tholok gi khupha sa si hai hai phada phazai do ni Mitta kazan nada nahin ngadanali tangang bisin bali natonda na sandan
ꯀꯣꯛꯊꯛꯇꯅ ꯅꯤꯡꯊꯤꯔꯕꯤ ꯁꯝꯕꯨꯜ Takajan nada nahin ngagdanali Kangang sinbali Natonda na chandan Koktagdana ning tirabi sambul Sambula kita kelay Kakelay na sumduna Ning tijare Amukahena Ning tijare Amukahena Nungsibing nanggi Mai thong duda Nungsibing nanggi Mai thong duda Yeng bada Ontok na Ning thi dây đau Nang na keba Sắc tâm đô Phải đến tha ghi lô hồng bao Sa lâm đá ghi mà tâm đô Mera tha ghi Sa na đầy gum Yên ba da Ôn thốc na Ning thi dây đá Nang na keba Sắc tâm đô Phải đến tha ghi lô hồng bao Sa lâm đá ghi mà tâm đô Mera tha ghi Sa na đầy gum Yên ba da Ôn thốc na Ning thi dây đá Thank you Tagatsari Yam fazabane sigi saise matam sigi yamna sana ba isai ni ai tare thajadraga tabiri ban pasingna adom adongi loina bina lohong masalam dai gi setlaga piro lo sala torok pudo kayam fazagi ai gi di khangdi adum fazale rami hello 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 taram nuksari mingale fanga takpiu madam ai yai pong malom da gi namita kawe Tagatsari madam taram saroya birapa kai mathal sabirage hangam thongba matamgi mathel ahawon si sabire madam kari hona birige chum yumda thigi sa khasari phi sabse yamna kanai madam phi saba sina koigi jati sibu haibatare yamna kanmada aduki matik saw thodang lawi kai gino ay kanda khudai se atop mine di sade aduga koigi khudai phanek saba yam phai madam tha dadi kyam kalak phi saba da khadum chantawe Yam nungaisay madam taram saruya birapa kari say kudol khanbigani waro ba haite thamu sila to tajal nupi na sakpa tapi doira cover song ai batare cover song doira thabi doira natragana oza laikidraba oza ahibam syamna sakpa se thabi thajara obra karamba thajara oge nupi na sakpa doin thabi do cover song se ko ha na sai se matem tang madam ki khojen dagi sakpiu ai se pakat ngasi aham phangune ba nahangai dum taw ba du phang do ngasi di phang ni ba ngasi di daw yam yare madam ah hojik call phangi bagi timing do madam sipa khitang phajan bi hojik met ki bagi timing do timing bu khanga di nuti gi nung call phang bani madam sai se matem tang hor sakpiu hojara Waro ba haite thamoy chi sorry balik Waro balite kanadasu Waro ba haite thamoy chi yani tabi ni musing happy you adum saroiga wahong video ta iba me adum tamina jarai Tagatsari say kudol tamchage mayam punam taminasi hairibe say si laikidraba ahiba moza syamna sakpiram bi say ni cover song music ta gope amadi say sibu saklibi jimika laishram kudol tamchage mayam punam taminasi
Ngasigi sei sing sidi thamoi kai bai sei ngatani thamoi singa tan nok phet tawra phamge tawni yade isei mayam se caller sing sina khalak bai sei se kai da hungurani kar kan nom nom dana pham daw su warau ba hi ga heite ga na salak bai sei ni na
กันไม่นั่นโน้มวันนี้งักเสียนมหลับพร้อมครั้งเดียวแต่โอ้ต้องว่ากันตาถ้าโน้มเลยดิตัวมินสับเรายุ่งกันเลยพัมบดียาดับนี่นะให้ตาเรนี่ก็ไม่เอามาทั้งสิ่งที่ใครใช้ขลักตัวซาโนองตั้งยังสิกายเดลุปาไม่ทักษะรีนมาเทมาเลงอาบิสลอยรักพอได้ช่วยในอารางความศักดิ์สิทธิ์เกศสุปรานิยมน้ำไม่ยามเซมียามีดูนะน่าสิ่งที่อารางไปเซ่มาดุมลอยรักพอได้ดุมศักดิ์สิทธิ์เกศมารักตาอัตปามาสักเร่อิเซ่เสียมสักนิ่งดรามเนี่ยสิสันติไลส์รำทักษะรีสารวัลเลนเซมตัวสักปีโรนะตักปีเรศักดิ์สิทธิ์เกศลอยรักพอได้อิเซ่มาเบงกักสิ่งทักษะรีทารมสรุยาบิรับปะอาริบัมทอยบะทักษะรีทารมสรุยาบิรับปะโนโมสาเลยก็ไม่โนมุด้วยนขังเดรนี่ถอยบ่จ้ะอิสัยจะทำไว้ไกลไปใส่ท่าจะลาบันนี้นะหายเบมาสร์มาอิสัยเสียปุ่งนิ่งนุ่งสียาวสังมาทำไว้รักว่าเขาคราบก็ยาบุนิ่งสิงหันเลยซุมมีเวดาร์สินะซูนิ่งสิงบกี้มาเต็งยามนับปางให้ตาเรเวดาร์สิดักเราหลักมาทำได้ยาวสังกี้ตุ้มเขาลากยาวสังสปอร์ตสัลลัมได้กี้นัดตระกันคุยภาษาลำได้กี้เวดาร์เฮมาลักไปยาวอายุตานัดตระกันน้องคิกลีตาวรักยิงบาสาบกตั้งอนารักบกี้ตายนะบกี้มาทำมาสิดัสุให้ตาเรไลซัมสุนอลตาทักษรีสารสิงห์สิดียามพัจรามีให้คุยมันงาหังดีพัจราจะเลยมาดูมาทั้งกี่คนเราคัดสักฮัลโหลโยตาใจมามิงอะไรฟังมาตักพิวโอ้นี่เงี้ยอิมากิโดลาวสปีกเกอร์ทาร์ดิ้งตั้งมุทัดพิวตาให้พิวมุทัดตายาไปกว่ายาเรมาเสียงมิงอะไรฟังมาต้องตั้งให้พิวอิมาโอ้นี่เงี้ยเด็กนี่ได้ปฏิกาเว่ยามนุ่งไอ้ใจมาสหิกยามุกสวีระเกima kai di hum putu re da kan lai sari ne ko du de lai sari sahi am nauri aduna andak ti yauk sang je thaban song idori sport ki damak ta thori sing na bagi sem sa dana lai bi yo ima adu te khanche jo paga lai ro re yam kallam do ma le ma se kari matal sabi rage o hawai mu pi wo kayo kang choi thok nge adu kai sai tabi doi no ima o kana lai palen mi man tv da la to adu du ta ge kari gi no ima lai sabi na masigum bai sai atap pai sai je tabi ningi sibo hang de ne si je wa na taning na ene ima ipa lai ta ima ne adu da taning na tawri mi da chu yai da ima nasana sampagi tawzari ni nok na ba haidana ima sing na khalak pai sai se ima ma khalak re mamang da ima kari sai khan bi doino nuksibana thauba bike ta hai ima duna aina ima nuksibana thauba bike ta hai dauna te ima hoi matam na te cycle da soidana humber rai bra kai no ko mamang na phambam yaw bi do adu maning daga tonga pupu na mamang da nate bubuk na maning da naplaga ga sakko adu na khran nungai da langlap hai ta ima sai se ima gi content dagi matem tang sakpiu na kem kala kido sakto sakto kana nang hai pada len iman kanal yare ko yang pazagre magi konzen de salak pai sai sai yang pazai ado ima kana tabi doino tabi ning basing kana happy gani ima di hai bajum ta hai ke loina mas jum tamin na reject charge yaw na mayam pulap hai tare ko ima isai kudol tamjagi ma nungai na wakal nungai na lebiu anai yaw da boy biu isai kudol tamjari tamina sei
Tagasari, isay may eksayam fazay ay tare palem ima dagi hena nungsi walate palem ima na koi pupirak pani sauna ba hai batare sauna ba takpirak pa palem ima singbu nungsina sana thamsi mayam punamak aroi ba kolar lokot sage pakpi ke sar walen isay atapa adum ningning ba male isay du nik panate ina ni duna tandu da ning lain esanti tagasari taram saruya birapa indu oinam thank you taram saruya birapa maka satajarapa matangi color aroi ba color lakot sage mem so being angom tagatsari taram saruya birapa thank you live chat mi khara patok sage Sirom Robin maram maduna tagatsari taram saruya birapa isa naribam bajesori takal sangbam sanatom binaurem lalita yengkom kalbel lashram gadalo pamai susila okram butipati hidam tagatsari sanasam gopal masa tagatsari langsil o khara langsil o natakpi dei gopal masa na yamana so idana lang kani ngasi lay ngasi program mapan makai gi entertainment program yam so idana saru yabiu ngasi di zazat yam lay zazat ki dialogue so yam lay yam punna mat mapan makai thorom da yam punna mulang minasi biroza salam takasuri aroi ba caller ni kanano yaminasi hello taram nok suri mingalay phone ka takpiu No, I can telephone Kantane. Tagasari, Taram Saruya Birapa, sir. Kai Matal Sabi Rage. City Pirole. America away. Lantok Sari Bataram Masiki Arua Color Soere, Kari Second Bigani. No, you can only Sapa, Amazon Sapa, Aron the Pirang, Pinkanu, and the Tazage. Ozagi consent lagi say matem tang sakpiu. Arun betira teran omu di tenati daskaina ba abigni. Tagat seri tabi ning masing hai biu. Tabi je now ani katang akta je ai marup daran joga ai nasi imam to kumbaga. Yi diamond tv bi injiri ko home tabi pun ko pulak tabi na terega. Tagat seri wazai say kudol tamjage. Mayam pun namun tamin nasi. Asem marjit na sakli bay say ni. Isay sigi sayreng ba samurai lakpam Dhiren Sharma. Kudol tamjari mayam pun na tamin nasi. Nangi tanatene punsida kanyaba ningamda wakal kaluranu amu punsida tamla matamdo ka
कायनबा अरुणबा पीरा सिन्थरनु अमु नंगीता नत्तेने पुंसीदा कायनबा निंगमदा वाखल खल्लुरनु अमु पुंसीदा तमना मतमदो कायनबा अरुणबा पीरा कायनबगी पीरान कंखी दे कया थुंगनबगी मिनो हंखी दे कया कायनबगी पीरान कंखी दे कया थुंगनबगी मिनो हंखी दे कया लेलखिनी मतमगी इचेदा नोय हाक्सु लेलखिनी मतमगी इचेदा नोय हाक्सु सिंथरनु पीरा लेपा लैता सिंथरनु पीरा लेपा लैता अरुण बपीरा सिंथरनु अमु नंगी तनतेने पुंसीदा कायनबा अरुण बपीरा हौखिबा थौदोक कयागी मैसा मम्मी सामखिनी मतमना कुप्लागा हौखिबा थौदोक कयागी मैसा मम्मी सामखिनी मतमना कुप्लागा पुंसीगी मिकुप्ता ओटपिरगी नंगी नोक्लुंगासिगी पुंसीदा अमु पुंसीगी मिकुप्ता ओटपिरगी नंगी नोक्लुंगासिगी पुंसीदा अमु अरुण बपीरा सिंथरन अमु नंगी तनतेने पुंसीदा कायनबा निंगमदा वाखल खल्लुरनु अमु पुंसीदा तमना मतमदो कायनबा अरुण बपीरा सिंथरनु अमु नंगी तनतेने पुंसीदा कायनबा अरुण बपीरा सिंथरनु अमु अरुण बपीरा Chering asigi torom saru ya biri bapuna mapu aroi badai sai kudol tamjage maya punna muktaminasi ngasi di lang aroi geda angan bagi torom se tappi ngai sida muhen tappai sai ma kudol tamjage maya punna taminasi torom asigi matung tarak kuda inspector tayai hanjan batangka songaga humbudara taret nipan subatangka taminasi sai kudol tamjage
ngairamge aina nangbu mapuglanggol amada mapuglanggol amada ngairamge aina nangbu mapuglanggol amada mapuglanggol amada lairang oina satlamu koimu oina nganglage thaja oina ngalamu nangandanungin oirage ngairamge aina nangbu mapuglanggol amada mapuglanggol amada Pullabani aidi taibangi thaurina nangi minok amada aigi wakhal sarga yawi Pullabani aidi taibangi thaurina nangi minok amada aigi wakhal sarga yawi nangi wangang amada aigi wakhal patal yawi ngairamge aina nangbu mapuglanggol amada mapuglanggol amada karamna kaugani nangi nungsi minokto nongma nang naying kiba lo naying mamit engdo karamna kaugani nangi nungsi minokto nongma nang naying kiba lo naying mamit engdo thamoy na layri makai kauba ngamloi aina ngairamge aina nangbu mapuglanggol amada mapuglanggol amada ngairamge aina nangbu mapuglanggol amada mapuglanggol amada lairang oina satlamu koimu oina nganglage thaja oina ngalamu nangandanungin oirage ngairamge aina nangbu mapuglanggol amada mapuglanggol amada mapuglanggol amada. Thank you. Taram sari abiri ba panam apu hainingan haitana tagasari mayam na support tobiba masidagi hena nungaiba laizade mayam panam mangna haita kudol tamjaba sida mayam panam mangna kuba hauna kubi duna mayam panam mangna puning thogat pipa tagasari jet salam ingop una puyam tagasari mem chaubi ngangom tagasari sana tombi naurem salam shanti memsa tombi masan tombi yumnam tagasari
Sogai Jam Surchandra Tagachari Ahingbi Samom Angobi Sorokaibang Karom Tagachari Ma Lalita Yankom Tagachari Tarom Saruya Birapa Indu Oinam Tagachari Tarom Saruya Birapa Purnima Shiram Pak PK S Santi Tagachari Ranjit Maitai Tagachari Tarom Saruya Birapa Hoziki Oina Dime ko kradang mayam dagi laptok sagi Atenba break amagi matungda Tayay hanjan batangkag saungaga humutara tarit nipan suba takat taminasi Toro masilantok sa matam da soy kibalan kiba yorga suna sa ani nanaw ni kalaga nga piyo punama po ulen sapam na magana kurumzari Eastern Lily Drinking Water gi anouba ezen mangagi mafam miyam da pizari Eastern Lily Drinking Water pambi bisingna pungdong bamgi oina 8131